BJP ki national leader anina state asida laklam laba matung karamba matamda anoba lenga kama lakadagi haina miyamna langtak naringai chergasida former chief minister speaker amadi mamangi lengakta minister oikiba MLA singa governor ga unakrai numidang wairam pung manga makhaidagi pung tariat fauba Raj Bhavan da former CM N Biren speaker TH Satyabrata hanagi lengakta minister oramba MLA Govindas TH Biswajit L Susindro Dr S Ranjan amadi Y Kemchana Governor Ajay Kumar Valaga unaduna wari sanaki pung ama makhay hena wari sanaki badugi chapchaba maramsu paumida fongdok lamkhide adubo ngasi unabadu laingakna chahi anigi matungda pangthoknaba semsariba sangai festival asibu mapung fana pangthokpa yanaba MLA singda mateng panghalaknaba oiramba yai haina panari Maruina November kunmathoi kuntra fawa pangthoknaba semsariba festival asibu IDP sing yauna tongan tonganba CSO singna pangthokpa yaroi haina boycott laukthokpa leikrabani Panbayaba mana chahi asida Prime Minister Modi na state asida lakhibaki mangoinana maikai kayadagi yaningdaba fongdorakpadagi governor na BJP ki MLA sing Raj Bhavan da kauduna mifam pangthoklaga magi AC dagi miyam puraklaga Prime Minister bu harau tayamna okhibasu leikrabani